Mayambu Minakshi Laishramna Taramna Okjabaga Loinana Ikopnona Kurumjari Ngasisu Mahoshagum Yamna Nungairaba Wari Macha Ama Puduna Lakjari Wari Asi Buthabi Rakpana Sana Wangkem Hauzik Mayamgi Maphamda Wari Asi Kudol Tamjaraklage Mayam Puna Taminarsi Khungang Amada Jauthoi Kauba Nupa Ama Leirami Mahak Laikai Khola Adugi Yumsing Amadi Inkolna Jingba Mafam Kayadagi Pot Jay Huran Bayamna Taurami Mahaki Nupisu Migi Mapot Huran Bayamna Taurami Adubu Khol Laikai Gi Miyam Singduna Makoida Jingnarabasu Haktengna Nathingnabamak Natabanina Karishu Tauba Ngamlamde Asumna Nongma Jauthoi Amadi Magi Nupi Chaubiga Chakhumda Wari Sanarami Jauthoina Mama Mairien Asi Fajadrase Chaubina Yam Pazay Moy Babu on talk Nasu Chaukri Karai de Gibu Huralakano Sina Hai Mama Nangbu Huran Bahibadu Panganuni Kana Gumba Mio Yamana Yena Kapo Daram Labadi Nang Icy Tasing Namaki Huran Bani Hibadu Kangiro Drani Ihe Jumini Adusumui Pabo Ibema Nang Shima on talk no bangre Sorry Bakusaduga Pongli Baduga Nangamako Ho Yarisi, Aho Thong Labadi, Jadabadi Kaino, Ado, Mayin Sibo, Canada Ginoba. Ashiburo, Mamang Lakaigi, a Kurato Bohogi in Goldegi, a Huralapani, Ihe, a Ladakpani Haiba, a Kurato Bohoigi, Lupa Anipi and a Ladakpanimi, Pazaman Masida. Hoine, Mayin say, Chow Busu Chowri, Pazabasu, a talk no Pazakre. Masidine ai masung khaidulaga lekai di yolage haye natrabadi loina khangnarani masung tana khairaga yolabadi moigi mairini haibado khangdridana mama nang se adu madi singini he yai adu maina do singini ai yinupi se ho ai su yamna pangba chaubi di nachadeda tanja gi matung inna pangsinabani kainu moi pabunga Kangida Azudi Pare, Haye Oina, I Kaibirage my dinado. Hosiki Saksana Votorosi, what? Jelakpagi. Lung Krabamasi Puraklaga, Chin Bagi Kwa, Sidiba, Hai Canade. Hoi, Sak Tizaraklaki. Henzangu, Kari Tongli Banoni Nangishibo, Manam Gasu, Nushigum Lakum. Tawini. Ho aina nga saise kai thel de thokle hinjang khara yengugena adugadi nga achouba phajaba singdo yolame madu ubada chaning maddana laigadaba saraga nga dugi mamaldo loina hangdoklaga nga amade hekta khutthinaga asi hekta lairege haibani pofam phabi nupi aduna laithoklingai nga si aigi khawsida prak hekta hapchinbani aduga nga yonbi nupi aduda takna Nga se mamal yamna yami sel surakte hairaga laidana laidana moi pabu magi nupi gi waduda chauthoi nokladuna hairi aigi nupi ne haibada chab hek chai maduni yari kai se tingdana ba thabak tawgadaban ado phare se saksa thokna ba tawrasi saklami hoi moi babu ai sune ngasai ne chak se lamlabani ada moi babu halaktabagi ngairaga leiramni bani Hoi Sana Batorosi Asumna Matai Manau Anidu, Jack Ising, Jana Batorami, Asumna Numi Adusu Hokirabi Tombana Haima Sida Ngarang my dinner Mapal Hobuni, Kanana Hikrazat. I know a sea Mamma di Yolam Mitoraga, Mana the Hikrazat at Toshu. Amok the hungry. Hey, Mamma, Tabro Lama Lamana. Kari Hage, Kaidaurage Nangbu, Asita Panba Maidin Adubu, Hekla bro. Karai de Maidino Moi Pabon, I the Kangza de go, Hexa de by Kari no near duty, Karani Hekuba. Namon Pinaga, Inzagli, Tika Naga, Hekrabazat low. Imona di Hekla Moida, Inzang di Natono Gumto Boni. Adu di Kana Laktani Hectoriba. I did a sea, you never hide in a cartoon at Hamnibani Hiba. So, but the Lord of the Hibani da, but the Su Muktoiba. As Nanga Muktane, Namon be the Hunso, here, Brian. Moi Babua, Hikla Moi Haiwania.
ngasi namau nupido hingkhol da changdriba maroi mapangsindusu aina loin hekliba mangledana adudia atok phajakraba maiden adubo mangaba asuk kuibasi pochai manglaktraga ngasina manglamlibasina karamai tawlibazan as aibo karai waida panba maiden no manglibasibo tu se sida panbani sida aina di asimadi chawre phajare ngasi heklaga nangbu kaithel da yolhaluge khallaga ngarang se hektana thanamlibani haibani da machuga to ngangli tawradana onthok na chakre da ko aibo karamba minu khangno haibani da mathi bongdo tharaga saba kaidauge ba mi gi mapot machai furalaga saribadubo as kaino da moi pabu hekta mi gi mathi bongga pallibadubo mi na huralamdrabadi akaramai na tawba mi gi hingol sida hekta sanglaga kanana bu hinsang huran dawrige usi naga kainaga chen bo oiramladi kanana khangba hai leima natai jada bu wa dungangan ai taningde ko atok chawgraba mairena dubu usi chukta chawbuduna kamaina hingamada saba ngamdawri ha kamaina ngamdawri geba sen ba haisu kamaina sen dawri kamaina ngamdawri geba mi na hurama natrabadi ho khangjadre da aisu adu yawrabadi ho saro na pithokrabani na kok khanbiro mangkrabadi mangkre mi su saningdana tawjaribani hai saningbudo lona lautrabasu phongna mama bu hairabasu khura bu hairabasu ai maigen se saningi haibada ai na piroidaba laite ne sen pidaba yade haibasu laite huran ba haibadudi phajabo pham nate ne hoise phare matungdadi ne mangdana ba tawraga hek loire tanja aduda mamau nupi santina wa hairei santina babong ima namau na chak loire chak sa thoknaba tawrasi leimana hoi sarasi ngasai dagine na babong se mairien mangkre hurankhre na porok solaga leiramlibani santina aisu taja hori babong mina chaningbogi laukrabani khandoklo tombana ima oibema chaja sanuni adubu lona laugibadugi sauninglibani na kugise santina kadi sukhaluranu babong chak chana boina tawrase hoi chawthoina hai mama mairien dubu kaya silakage ho lupa taret silake yamini yamnabu sitline phare adudine ai ngai hak tutum nukige numidang di ai gi thabak sa tawni na nungthal tumba tabani asi hairaga chawthoi tumma changkhirami asamna matamsu tamna haukibana numit adusu haukirami chawbina iche panthoi leitabro panthoina ho kanano thore haima chawbi kari leirege iche aise hinjang ju amatta leitraba aduna pong hawai do khitta laigena laglibani o hoi adudine hegrudrabadi yararoi punne hekta hekminarurasi lao hoi iche yaye asumna panthoi amadi chawbi makhoi ani hawai hekpa laklamni mi hingolda paliba hauriba mana masing adu ubada chawbidi hekningbana masa adu leitaba ngamdri hingol aduda khamen palibasing adu ubada chawbi matomta khalli panthoi gi tungda chatna ontho phajana palida ko khamen asidi kanghauga charabadi haukhranida ai masi lona mi udringai sida khare hekrage iche panthoina chatlingai sida asi hairaga chawbi khamen palibasingdo lona heklamni ai di masi karai da hapni phi iliba khutsina hekta konsilaga iyekhrage khutna masina horen hawai sipai da basu sumaina hekta tawrage panthoina chawbi kaidawrage ni nangbo laoni chawbi ikhang na hairei ha hoi je laglage somda chatpa yadraba adoinida ado iche na oina adum hekpira o hawaido nanawdi migi mapot masai leibagi oirabasu aini hekpase yamna nungaijadi aduna iche na oina hekpira o
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯦꯛ ꯄꯤꯔꯛꯂꯒꯦ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅ ꯍꯋꯥꯏ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯎꯕꯤꯗ ꯄꯤꯔꯝꯃꯤ ꯄꯥꯟꯊꯣꯏꯅ ꯆꯥꯎꯕꯤ ꯁꯦꯁꯦ ꯏꯆꯦꯅꯅꯦ ꯐꯅꯌꯥꯝ ꯍꯥꯞꯄꯤꯔꯕꯅꯤ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯁꯨꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯥꯡꯍꯧ ꯉꯧꯅꯕ ꯃꯌꯥꯟ ꯈꯤꯇ ꯍꯦꯛꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯇꯧꯕꯤꯍꯧꯀꯣ ꯅꯅꯥꯎꯁꯨ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯟꯊꯣꯏꯁꯨ ꯏꯪꯈꯣꯜꯗ ꯂꯥꯛꯏ ꯑꯃꯨꯛ ꯃꯥꯅ ꯈꯥꯃꯦꯟ ꯍꯦꯛꯄ ꯆꯪꯂꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯟꯕ ꯈꯥꯃꯦꯟ ꯑꯗꯨ ꯑꯃꯠꯇ ꯄꯥꯜꯂꯝꯗꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯇꯣꯞꯇ ꯍꯥꯏꯖꯩ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯃꯃꯤꯠ ꯅꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯥꯃꯦꯟꯁꯤꯡꯗꯨ ꯄꯥꯜꯂꯝꯗ꯭ꯔꯕꯗꯨꯗ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯜꯍꯧꯕ ꯈꯥꯃꯦꯟꯗꯨꯕꯨ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯈꯥꯃꯦꯟ ꯄꯥꯝꯕꯤ 5ꯈꯛ ꯊꯥꯕꯁꯤꯗ ꯃꯈꯣꯏ ꯀꯦꯟꯗ꯭ꯔꯤꯕ ꯈꯥꯃꯦꯟꯁꯦ ꯑꯁꯤꯈꯛ ꯑꯅꯤꯁꯤꯈꯛ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯇꯩ ꯃꯌꯥꯝ ꯑꯗꯣ ꯀꯅꯥꯅ ꯍꯦꯛꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯋꯥꯅ ꯊꯥꯔꯒ ꯑꯩꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯕꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯍꯦꯟꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯍꯦꯟꯕꯅ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯁꯨꯛꯇꯣꯛꯇꯅ ꯉꯥꯡꯂꯤꯕꯗꯨꯅ ꯃꯣꯏ ꯇꯥꯆꯧ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯜꯍꯧꯕ ꯈꯥꯃꯦꯟꯗꯣ ꯁꯤ ꯑꯅꯤꯁꯦ ꯃꯁꯤꯈꯛ ꯄꯥꯜꯂꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯀꯥꯡꯍꯧ ꯉꯧꯅꯕ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯠꯇ ꯄꯥꯜꯂꯝꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯥꯏꯕ ꯉꯁꯤ ꯌꯨꯝꯁꯤꯗ ꯀꯅꯥꯕꯨ ꯂꯥꯛꯂꯝꯕꯒꯦ ꯀꯅꯥꯕꯨ ꯂꯥꯛꯇꯣꯏꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯥꯎꯕꯤꯗꯣ ꯍꯋꯥꯏ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯂꯥꯛꯇꯕꯁꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯥꯃꯦꯟ ꯌꯥꯝꯈ꯭ꯔꯕꯗꯣ ꯍꯦꯛꯇꯣꯏꯅꯣ ꯍꯦꯛꯂꯕꯁꯨ ꯀꯗꯥꯏꯗꯕꯨ ꯍꯥꯞꯇꯧꯔꯤꯒꯦ ꯌꯥꯔꯦꯁꯦ ꯀꯥꯡꯍꯧꯒꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯉꯧꯔꯣ ꯉꯁꯤꯒꯤꯗꯤ ꯀꯔꯤꯅꯣ ꯏꯔꯣꯝꯕꯔ ꯀꯩꯅꯣ ꯇꯧꯔꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯍꯦ ꯅꯪꯒꯤ ꯋꯥꯁꯦ ꯈꯥꯃꯦꯟ ꯃꯥꯡꯉꯦ ꯍꯥꯏꯁꯤꯅꯤ ꯑꯣꯟꯊꯣꯛꯄ ꯃꯤꯅꯤ ꯈꯥꯃꯦꯟ ꯍꯨꯅꯤꯅ ꯍꯨꯔꯤꯕ ꯃꯤꯁꯛꯇꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦꯍꯦ ꯁꯩꯇ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯗꯥꯏꯗꯅꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯂꯥꯛꯑꯣꯀꯣ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯄꯥꯟꯊꯣꯏꯅ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯣ ꯆꯥꯒꯦ ꯍꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯊꯥꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯈꯔ ꯈꯛꯂꯝꯃꯨ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯀꯦꯟꯗ꯭ꯔꯤꯕ ꯈꯥꯃꯦꯟ ꯑꯅꯤꯁꯤ ꯈꯛꯂꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯈꯥꯃꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯕ ꯃꯤꯗꯣ ꯃꯗꯨ ꯆꯥꯕꯗ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏꯍꯦ ꯃꯗꯨ ꯄꯥꯟꯊꯣꯏ ꯃꯆꯤꯟꯗ ꯉꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯆꯥꯎꯊꯣꯏ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤꯒꯤ ꯃꯌꯨꯝꯗ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯄꯣꯠ ꯍꯨꯔꯥꯟꯅꯕ ꯇꯧꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯝꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩꯁ ꯀꯩꯅꯣ ꯁꯤꯗꯤ ꯍꯩ ꯀꯣꯕꯤꯅꯤꯅꯦꯍꯦ ꯀꯣꯕꯤ ꯂꯩꯅꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯁꯤꯅ ꯀꯣꯕꯤ ꯇꯥꯁꯤꯟꯕꯤꯗꯨꯅꯤꯅꯦ ꯑꯩꯗꯤ ꯀꯔꯤꯅ ꯍꯦꯛꯀꯅꯤ ꯃꯉꯛꯁꯦ ꯍꯦꯛꯇ ꯂꯩꯊꯠꯂꯒꯦ ꯀꯥꯟꯅꯗꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦꯗ ꯃꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯄꯣꯠ ꯆꯩ ꯊꯥꯕꯁꯦ ꯄꯪꯐꯗ ꯍꯦꯛ ꯐꯩ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯊꯥꯕꯅ ꯅꯨꯃꯤꯠ 6ꯅꯤꯃꯨꯛꯇꯤ ꯍꯤꯡꯗꯧ ꯃꯥꯜꯂꯦ 4ꯅꯤ ꯁꯨꯕꯗꯗꯤ ꯂꯣꯏꯅ ꯈꯨꯏꯊꯔꯒ ꯑꯃꯠꯇ ꯍꯤꯡꯗꯦ ꯑꯩꯁ ꯁꯤꯅ ꯈꯔ ꯆꯥꯎꯏ ꯑꯆꯧꯕꯁꯦ ꯍꯦꯛꯇ ꯐꯨꯛꯈ꯭ꯔꯗꯕꯅꯤ ꯆꯥꯎꯊꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯊꯥꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯑꯆꯧꯕ ꯈꯜꯂꯒ ꯂꯣꯏꯅ ꯂꯩꯊꯠꯂꯒ ꯍꯦꯛꯇꯠꯂꯝꯃꯤ ꯃꯥꯅ ꯈ꯭ꯋꯥꯡꯗ ꯁꯦꯠꯂꯛꯂꯤꯕ ꯐꯤ ꯑꯗꯨꯗ ꯀꯣꯕꯤꯁꯤꯡꯗꯨ ꯂꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯥꯎꯊꯣꯏ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯕ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯕꯤꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯅꯔꯝꯃꯤ ꯆꯥꯎꯕꯤꯁꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯀꯥꯟꯗ ꯍꯧꯒꯠꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯎꯊꯣꯏꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯆꯥꯎꯕꯤꯅ ꯀꯔꯤꯅꯣ ꯁꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯆꯥꯎꯕꯤꯅ ꯀꯣꯕꯤꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ ꯆꯥꯎꯕꯁꯨ ꯆꯥꯎꯔꯦ ꯍꯩꯁ ꯁꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗꯤ ꯌꯥꯔꯔꯣꯏ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯕꯅ ꯐꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯑꯍꯥꯎꯕ ꯊꯥꯅꯤ
ꯑꯩꯒꯤ ꯅꯨꯄꯥꯒꯅ ꯍꯦꯛꯀꯅꯤ ꯅꯨꯡꯉꯥꯏꯔꯦ ꯍꯣꯔꯦꯟꯗꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯒꯅꯤ ꯃꯗꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯋꯥꯗꯅ ꯐꯪꯕ ꯁꯦꯟꯕꯨ ꯀꯩꯅꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯁꯥꯏꯀꯜ ꯑꯃꯗ ꯏꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯩꯀꯥꯏꯗ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯆꯥꯎꯕꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯌꯦꯟꯖꯥꯡ ꯌꯣꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ ꯀꯣꯕꯤ ꯑꯗꯨ ꯐꯖꯕꯅꯤꯅ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯆꯥꯎꯕꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯜꯂꯝꯂꯒ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯊꯤꯔꯒ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯇꯧꯔꯝꯃꯤ ꯃꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯀꯣꯕꯤ ꯊꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯂꯩꯅ ꯉꯥꯡꯂꯝꯃꯤ ꯃꯦꯝꯆꯥꯅ ꯁꯥꯈꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯅꯨꯃꯤꯗꯥꯡ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯆꯥꯛꯇꯥꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯥꯈꯤꯅ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯅꯥꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯝꯂꯒꯦ इस ओथोक्ना फटखिद्रबा मीनिको मी तांजा अदुदा चाउबी खंगदबा सारगा चंगसिल्लई अदुगा हाइरई चाउबीना साखी चाखुंगी पोचै खिते लौगे इचे चाउबी होय लवो मेमचाना चाउबी पोट लेगे हाइरो नंगबो होय इचे मेमचाना लैयु नंगबो कराई चलुगे साइकल ओ कयो आइबुरो कोबी नते इचे आइसे थांगनबो खुलगिने कैथेलसिदा पोट अमा पिरुबने अदुदा सुम लाकपदा चाखुंगी पोट चैदो खरा लेहुदबदो हेक निंगसिंगलकपदुदा लैगेना लाकपनिदा इचेबो करी लेगे हाइरिबनो करी नो ngangbसु ताहौवे कैदौबो यावरगे इचेबो चाउबी इबेमा इचेसे ngasidi साउनिंगबना लोइरबनी अइगी नुपादुसु युमदा nganghौरी लैकाइसे फत्तबा मी यामना लैरे इचे मेमचा अदुबु कैदौरगेबा करी मरमगिनो होने ngarang numidangse karamba matamda huranba sanglakpano khangdre huranba haibasidi मीना तुमना हिपनख्रबा कांदा हुरानबनिदो अदुना खंगौद्रे अइगी इंगोलदा थाबा कोबी मयामदो हंदकी सैराउबा नंगलनी खन्नुना हयेंगुम्बा योनबा थंबनी अदुगदी ngarang numidang huranba sanglakलागा कोबी मयाम अमा मंगक समदुदा लैथतलागा पुग्रे थांग अमनसु लेंबा नतबा कोबी खरादी पुबा नंगहौद्रिबरा कैदो खंगदि लैथतलागा थनबगी लेहौरी अइने खल्लेबा ngarang नोंगालमदाइसे हुई यामना खोंगेना अदुगदी हुरानबना कोबी हुबगी ओइरमेदना अइ याम सौनिंगेदा अइ मेमचागी वहाई अदु ताबदा चाउबीदी तौफम अमा हे खंगदे मेमचा मखा ताना nganglai मखोइना चानिंगबा लैरबसु अइखोइदा हाइरगा लेमना अदुमक चाबा याय मदुदा अइखोइना यारोय हाइगदबसु लैते हुरालगा चानिना चारिबदुबु अफबा थबकला हाइबनिदा कोबीसु अमा अनिदगा नते याख्रबा बोरा अमनेबा पुख्रिबसे मेमचाना अकोन बाहाइरकपा वा अदुदा चाउबी मेमचादा येंगलगा खंथदना हे हाइरई इचे मेमचा बोरा अमखकनि हाइबदी इचेना करमना खंगलिबनो मेमचादु चाउबीदा येंगलई अदुगा हाइरई चाउबी इबेमा हिंगोलदुदगी थांकटलगा पुबा ngamdrabaniना सोरो चिंगलगा पुखिबा मते हनगी सोरो चिंगलगा पुखिबदुगी ममीदो ताहौरे मदुदा खंगलिबदिने खंगलिबा अइने मिसा अदुगा खंगलबदीने अइ संबल सिदोकलगा संगलकपगी सिदोकलमलिबा संबल अदुदा युंगलिबा वा अदुदने मयांगलिल अदुदा संथगदबनि अइ पेंदेदा अइने कोबीसिंग अदो हंदक्ति योलगा सेल खरा फंगलनी ना खल्लगा लैबनेबा अदुगदी मोइना मथिबोंदो हांगना सारमनिबा हुरानबसिंगदो मेमचागी वहाई अदुदा चाउबी अदाइदा कोइना लैनिंद्रदुना माना लैगे खल्लिबा पोट चैसिंगदु लैरगा चटनबा तौरई माना चलमदाइदा मेमचादा असुमना हाइरई इचे मेमचा करीसु खनबिरुरनु मीगी मखुत चनख्रबा पोटसक अदुगिदमा चिंता तौरुरगा करीबु कानरुनी करीसु खनबिरुरनु खरा थानमलिबा कोबी अदो अदु ओइना योनबिरुरो अदुदी ननाव अमु चचरुखिगेको
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯁꯥꯈꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯕꯤ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯕꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯥꯏꯗꯒꯤꯅꯣ ꯁꯤꯅ ꯑꯃꯨꯛ? ꯂꯩꯔꯨꯔꯤꯕ꯭ꯔꯣ ꯊꯕꯤꯁꯤꯕꯣ? ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯍꯦꯛ ꯆꯥꯅꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯌꯦꯡꯉꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯑꯁꯣꯝꯒꯤ ꯌꯨꯝꯊꯪꯅꯕ ꯏꯇꯩꯃ ꯊꯔꯣ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯊꯕꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯈꯔ ꯍꯦꯛ ꯍꯦꯛꯂꯨꯕꯅꯤ꯫ ꯊꯨꯝꯃꯣꯛꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯁꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯕꯤ ꯍꯥꯞꯄ ꯊꯨꯝꯃꯣꯛ ꯑꯗꯨ ꯄꯤꯔꯛꯏ꯫ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯂꯦꯝꯅ ꯑꯃꯠꯇ ꯍꯦꯛ ꯊꯥꯗ꯭ꯔꯕꯣꯏꯔꯦ? ꯍꯩ ꯀꯔꯤꯅꯣꯅꯦꯍꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯃꯁꯤꯗꯤꯕ꯫ ꯑꯗꯣ ꯐꯔꯦ ꯀꯌꯥꯗꯤ ꯁꯤꯜꯂꯒꯦ? ꯃꯣꯏ ꯄꯥꯕꯨꯡ ꯁꯦꯟꯁꯦ ꯁꯤꯒꯩ ꯁꯤꯜꯂꯛꯑꯦ꯫ ꯀꯣꯕꯤꯗꯣ ꯆꯥꯎꯕ ꯐꯖꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯃꯜꯗꯣ ꯑꯗꯨꯗꯨꯗ ꯂꯣꯏꯅ ꯍꯦꯛ ꯄꯤꯔꯛꯑꯦ ꯂꯂꯣꯟꯕꯤꯁꯤꯡꯗꯨꯅ꯫ ꯆꯥꯎꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯌꯥꯝꯃꯤꯅꯦꯍꯦ꯫ ꯑꯗꯨꯗꯤ ꯃꯃꯥ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯁꯤꯗꯅ꯫ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ ꯑꯩꯅ ꯍꯜꯂꯛꯄꯒꯤꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨꯅꯦ ꯗꯨꯀꯥꯟꯗꯒꯤ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯩꯒꯦꯅ ꯆꯪꯕꯗꯨꯗ ꯏꯆꯦ ꯃꯦꯝꯆꯥꯗꯣ ꯂꯩꯔꯝꯃꯦ꯫ ꯃꯥꯅ ꯉꯥꯡꯕꯁꯤꯡꯗꯣ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯥꯗꯤ ꯅꯉꯣꯟꯗ ꯀꯔꯤꯒꯤ ꯉꯥꯡꯂꯤꯕ ꯍꯥ? ꯀꯔꯤꯒꯤ ꯉꯥꯡꯂꯤꯅꯣꯕ? ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯍꯣ ꯉꯔꯥꯡꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯨꯔꯥꯜꯂꯨꯔꯤꯕ ꯀꯣꯕꯤꯗꯣ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯃꯈꯣꯏꯒꯤ ꯀꯣꯕꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯛꯄ꯫ ꯑꯁ ꯉꯥꯡꯕꯗ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯋꯥꯉꯥꯡꯒ ꯅꯠꯇꯦꯀꯣ ꯉꯥꯡꯂꯛꯂꯤꯕꯗꯣ꯫ ꯀꯔꯤ ꯋꯥ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥ? ꯍꯥꯏꯌꯨ ꯀꯔꯤ ꯉꯥꯡꯂꯛꯂꯤꯅꯣꯕ? ꯆꯥꯎꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯁꯥꯏ ꯍꯥꯏꯅꯕ ꯋꯥꯁꯤꯡꯗꯨ ꯆꯥꯎꯊꯣꯏꯗ ꯂꯣꯏꯅ ꯇꯝꯂꯛꯏ꯫ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯀꯅꯥꯅ ꯄꯣꯠ ꯆꯩꯗꯨ ꯐꯖꯅ ꯃꯤꯅ ꯎꯕꯗ ꯄꯥꯝꯒꯗꯕ ꯈꯨꯊꯥꯗ ꯊꯥꯎ ꯍꯥꯏꯒꯦꯅꯦ? ꯃꯤꯅ ꯎꯕꯗ ꯄꯥꯝꯒꯗꯕ ꯍꯦꯛꯅꯤꯡꯒꯗꯕ ꯈꯨꯊꯥꯗ ꯊꯥꯔꯕꯗꯤ ꯍꯦꯛꯄ ꯇꯥꯕ ꯍꯨꯕ ꯇꯥꯕꯅꯦꯕ꯫ ꯀꯔꯤꯁꯨ ꯇꯥꯔꯨꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤꯗꯤꯅꯦ ꯆꯥꯛꯇꯣ ꯈꯔ ꯍꯦꯛ ꯉꯜꯂꯨ꯫ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯌꯦꯡꯉꯨꯔꯣ ꯑꯗꯣ ꯍꯥꯎꯒꯗꯕ ꯑꯃꯗꯤ ꯈꯜꯂꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯦꯟꯕꯅ ꯇꯥꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯍꯤꯡꯒꯣꯜꯒꯤ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯥꯡꯂꯛꯂꯤꯕꯁꯦ ꯃꯁꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯇꯥꯗ꯫ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯟꯇꯅ ꯑꯆꯨꯝꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯇꯧꯗꯦ꯫ ꯑꯗꯨꯒ ꯍꯟꯗꯛ ꯄꯣꯠ ꯆꯩ ꯇꯣꯏꯅ ꯃꯥꯡꯂꯛꯂꯤꯕꯁꯦ ꯃꯌꯥꯝ ꯋꯥꯇꯥꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯍꯨꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯗꯨꯅ ꯅꯣꯡꯃ ꯍꯥꯏꯅꯔꯒ ꯈꯨꯜꯁꯤꯒꯤ ꯑꯍꯜꯈꯩ ꯌꯥꯎꯔꯒ ꯇꯥꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕꯗꯣ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯃꯅꯤꯅ ꯇꯥꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯋꯥꯅ ꯀꯔꯤꯗꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯔꯒ ꯁꯦꯟꯐꯝ ꯑꯃ ꯐꯪꯂꯅꯤꯅ ꯁꯥꯒꯠꯆꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯈꯤꯕꯅꯤꯅꯦ꯫ ꯇꯥꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯇꯥꯗ ꯍꯨꯔꯥꯟꯕꯗꯨꯅꯅꯦ ꯌꯥꯏꯌꯦꯅ ꯁꯨꯝ ꯍꯨꯔꯥꯟꯈ꯭ꯔꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯍꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯅꯤꯗ꯫ ꯃꯥꯅꯤ ꯑꯩꯁꯨ ꯇꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯈꯨꯟꯖꯥꯁꯤꯡ ꯄꯨꯟꯅ ꯋꯥꯇꯥꯅꯗꯨꯅ ꯈꯟꯅꯔꯁꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯆꯥꯎꯊꯣꯏ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯏꯌꯥꯝꯕ ꯑꯃꯗꯤ ꯈꯨꯔꯥꯇꯥꯗ ꯍꯣꯏ ꯀꯔꯤ ꯋꯥꯇꯥꯅꯔꯝꯂꯤꯕꯅꯣ? ꯁꯥꯟꯇꯅ
ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯂꯤꯕꯁꯦ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯍꯥꯟꯅ ꯃꯕꯨꯛ ꯃꯥꯡꯕ ꯆꯥꯎꯊꯣꯏꯗꯤ ꯂꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯆꯥꯎꯊꯣꯏꯅ ꯈꯨꯔꯥ ꯇꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯃꯥꯡꯒꯤ ꯏꯇꯩꯃ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤꯗꯣ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯏ ꯑꯇꯩꯗꯤ ꯈꯪꯗꯦꯕ ꯈꯨꯔꯥ ꯑꯇꯩ ꯀꯔꯤꯗꯤ ꯍꯨꯈ꯭ꯔꯒꯦꯅꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯨꯔꯝꯗꯧ ꯃꯥꯟꯗꯦꯗ 이해 ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯀꯅꯥꯒꯤ ꯍꯨꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯕ ꯍꯟꯗꯛꯃꯨꯛꯇꯤ ꯑꯍꯦꯟꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯍꯦꯟꯕꯅ ꯆꯥꯎꯊꯣꯏ ꯀꯣꯕꯤꯗ ꯅꯠꯇꯦꯗ ꯄꯣꯠ ꯆꯩꯁꯦ ꯃꯆꯥ ꯌꯥꯝꯅ ꯍꯨꯈ꯭ꯔꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯃꯇꯣꯝꯕ ꯍꯣꯏꯒꯤ ꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯨꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅꯤ ꯃꯥꯏꯔꯦꯟ ꯌꯣꯟꯅꯕ ꯊꯝꯕꯗꯣ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯦ ꯍꯥꯏꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯈꯥꯃꯦꯟ ꯑꯌꯨꯛꯇ ꯌꯣꯡꯈꯩ ꯄꯥꯜꯍꯧꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛꯀꯦꯅ ꯆꯪꯂꯨꯕꯗ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ ꯍꯥꯏꯅꯤ ꯃꯗꯨꯗ ꯑꯃꯨꯛ ꯃꯥꯏꯔꯦꯟ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯃꯥꯃꯇꯣꯝꯕ ꯍꯣꯏꯒꯤ ꯎꯁꯣꯏ ꯆꯣꯡꯕꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡꯗ ꯐꯨꯛꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏ ꯃꯗꯨꯗ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦ ꯍꯟꯗꯛ ꯏꯀꯨꯏꯗꯅ ꯀꯣꯕꯤ ꯌꯥꯝꯈ꯭ꯔꯕꯗꯣ ꯍꯨꯔꯝꯂꯤꯕꯁꯤꯅꯤ ꯍꯨꯔꯥꯟꯕꯗꯣ ꯃꯌꯥꯝꯅꯒ ꯈꯪꯂꯕꯗꯤ ꯅꯥꯇꯩ ꯀꯌꯥꯗꯤ ꯆꯥꯗꯧ ꯃꯥꯟꯗꯦ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯆꯥꯎꯊꯣꯏ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯏꯅꯦ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯜꯂꯒ ꯍꯤꯡꯕꯒꯤ ꯃꯃꯤꯁꯦ ꯇꯥꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅꯣ ꯈꯟꯅꯍꯧꯗ꯭ꯔꯕꯗꯤ ꯈꯨꯔꯥ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯁꯥꯟꯇꯅ ꯆꯥꯎꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯨꯔꯥꯜꯂꯒ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯤ ꯁꯨꯔ ꯅꯣꯝꯂꯒ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯜꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯟꯇꯦ ꯃꯤꯅꯁꯨ ꯁꯤꯡꯊꯥꯅꯕ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯗꯧꯔꯤꯕꯅꯤꯅꯤ ꯃꯥꯅꯤ ꯈꯨꯔꯥ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯈꯨꯔꯥ ꯍꯣꯏ ꯑꯩꯁꯦ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯍꯧꯔꯤ ꯃꯗꯨ ꯑꯃꯨꯛꯇ ꯇꯧꯖꯔꯨꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈꯟꯅꯕꯤꯍꯧꯀꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯆꯥꯎꯊꯣꯏ ꯆꯠꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯁ ꯑꯣꯟꯊꯣꯛꯏꯗ ꯍꯣꯏꯗ ꯉꯥꯏꯍꯥꯛꯀꯤ ꯃꯥꯟꯅꯕ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯅꯥꯅ ꯐꯥꯕ ꯉꯝꯗꯣꯏꯕ ꯆꯥꯎꯊꯣꯏ ꯑꯩꯅ ꯍꯨꯒꯦꯅ ꯍꯨꯕꯕꯣ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯀꯥꯟꯅꯗꯦ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃꯗ ꯈꯜꯂꯨꯈꯤꯒꯦ ꯉꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯀꯔꯤ ꯍꯨꯁꯤꯒꯦꯗꯣ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇ ꯍꯥꯏꯖꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯆꯥꯎꯕꯤ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯦꯝ ꯀꯣꯝꯂꯥ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥꯎꯕꯤꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤꯅ ꯏꯅꯦ ꯁꯦꯝꯁꯤꯕꯨ ꯀꯤꯂꯣꯗ ꯀꯌꯥꯅꯣ ꯄꯤꯁꯛꯅ ꯏꯕꯦꯝꯃ ꯀꯤꯂꯣꯗ ꯂꯨꯄꯥ 5ꯅꯤ ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯦꯗ ꯏꯅꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯂꯨꯄꯥ 3ꯗ ꯄꯤꯒꯦꯅ ꯍꯥꯏꯗꯥꯏꯅꯦ ꯏꯕꯦꯝꯃ ꯄꯣꯠꯁꯦ ꯇꯥꯡꯂꯦꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯆꯩꯁꯦ ꯌꯣꯟꯗꯧꯒ ꯇꯟꯁꯤꯜꯂꯛꯂꯦꯗ ꯑꯩꯈꯣꯏꯅ ꯇꯥꯡꯅ ꯑꯃꯨꯛ ꯂꯩꯍꯧꯅꯤ ꯑꯩꯈꯣꯏꯁꯨ ꯁꯦꯟꯗꯣꯡ ꯈꯤꯇꯪ ꯆꯥꯔꯗꯤꯅ ꯈꯟꯗꯨꯅ ꯌꯣꯜꯂꯤꯕꯁꯤꯗ ꯇꯥꯡꯉꯤꯒ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒꯅ ꯑꯃꯨꯛ ꯇꯣꯏꯕ 이비엠아 ꯇꯟꯕꯨ ꯇꯜꯂꯕꯅꯤ 이네 ꯑꯩ ꯀꯤꯂꯣ ꯑꯃ ꯂꯧꯈ꯭ꯔꯒꯦ ꯂꯨꯄꯥ 3 ꯄꯤꯔꯝꯂꯒꯦ ꯌꯥꯔꯣꯏ 이비엠아 ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ 이네ꯅ ꯌꯥꯍꯟꯕꯤꯔꯣ 이네ꯅꯕꯨ ꯌꯥꯔꯕꯗꯤ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯗꯦ 이비엠아ꯅꯅꯦ ꯑꯩꯒꯤꯁꯤꯗꯒꯤ ꯂꯩꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯊꯪꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯌꯣꯜꯂꯤ ꯇꯨ ꯃꯈꯣꯏꯁꯤꯡꯗꯒꯤ ꯑꯗꯨꯃꯛ ꯂꯩꯕꯤꯔꯨꯁꯨ 이네ꯒꯤꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯃꯕꯨꯛꯅꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯑꯍꯜꯅꯤꯅ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯈꯤꯇ ꯇꯥꯎ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯍꯜ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯤ ꯑꯍꯜ ꯑꯗꯨꯗ ꯂꯧꯔꯒꯦ ꯃꯃꯜ ꯑꯗꯨ ꯑꯗꯨꯝ ꯄꯤꯔꯒꯦ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯍꯜ ꯑꯗꯨꯗ ꯁꯦꯝ ꯑꯗꯨ ꯑꯣꯜꯂꯤꯉꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯦꯝꯁꯤꯡꯗꯨ ꯃꯥꯒꯤ ꯈꯥꯎꯗꯨꯗ ꯐꯅꯌꯥꯝ ꯍꯥꯞꯆꯤꯜꯂꯤ ꯃꯥꯅ ꯑꯀꯣꯟꯕꯗ ꯁꯦꯝ ꯑꯃ ꯄꯥꯏꯔꯒ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯤꯁꯛꯅ
ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯟꯕꯗ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨ ꯍꯥꯞꯂꯕꯗꯤ ꯀꯤꯂꯣ ꯐꯅꯌꯥꯝ ꯐꯥꯔꯅꯤꯕꯣ ꯏꯅꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯞꯄꯣ ꯍꯥꯏꯔꯗꯤ ꯍꯥꯞꯄ ꯇꯥꯔꯦꯗꯅ ꯁꯦꯁꯦ ꯅꯪꯒꯤ ꯁꯦꯝꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛ ꯆꯥꯎꯕꯤꯗ ꯁꯦꯝ ꯑꯗꯨ ꯄꯤꯔꯛꯏ ꯆꯥꯎꯕꯤꯁꯨ ꯁꯦꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯉꯁꯥꯏ ꯍꯥꯞꯆꯤꯟꯈꯤꯕ ꯁꯦꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯆꯥꯎꯕꯤꯅ ꯍꯧꯈꯣꯗꯅ ꯆꯥꯎꯕꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕꯗ ꯁꯠ ꯁꯠ ꯌꯥꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯄ ꯆꯪꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯆꯥꯎꯊꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯉꯁꯤꯗꯤ ꯁꯛꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯣꯏꯒꯤ ꯇꯥꯗ ꯁꯅꯥꯍꯜ ꯍꯣꯏꯒꯤ ꯉꯥꯅꯨ ꯂꯣꯏꯔꯤꯁꯤꯡꯗꯣ ꯍꯦꯛꯇ ꯍꯨꯔꯨꯔꯒꯦ ꯈꯪꯉꯤꯗꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯉꯥꯅꯨ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯔꯨꯕꯕꯨ ꯌꯥꯔꯛꯇꯕ ꯁꯦꯟ ꯄꯤꯔꯣꯏ ꯀꯥꯏꯅ ꯑꯗꯨꯗꯤ ꯂꯦꯝꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯃꯆꯤꯟꯗ ꯁꯣꯟꯅ ꯁꯣꯟꯅ ꯁꯅꯥꯍꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯇꯨꯅ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯁꯅꯥꯍꯜ ꯍꯣꯏꯒꯤ ꯍꯨꯏ ꯑꯃꯨꯕꯤ ꯑꯗꯨ ꯈꯣꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯍꯨꯏ ꯑꯗꯨꯕꯨ ꯈꯝꯂꯛꯏ ꯑꯁ ꯑꯃꯨꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯩ ꯑꯃꯨꯕꯤ ꯑꯩꯅꯤꯅꯦꯍꯦ ꯑꯩ ꯈꯣꯡꯒꯅꯨꯅꯦꯍꯦ ꯇꯨꯃꯤꯟ ꯂꯩ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯃꯨꯕꯤꯁꯨ ꯃꯁꯛ ꯈꯪꯂꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕꯅ ꯆꯥꯎꯊꯣꯏꯅ ꯍꯨꯏ ꯑꯗꯨꯕꯨ ꯈꯥꯝꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯁꯅꯥꯍꯜ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯥꯛꯂꯗꯨꯅ ꯉꯥꯅꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯆꯥꯎꯊꯣꯏ ꯉꯥꯅු ꯃꯀꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯅꯨ ꯑꯃ ꯑꯅꯤ ꯐꯥꯅꯕ ꯇꯧꯔꯛꯏ ꯃꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯏ ꯆꯥꯎꯊꯣꯏꯁꯨ ꯃꯄꯨ ꯊꯧꯔꯛꯂꯅꯤ ꯈꯟꯗꯨꯅ ꯉꯥꯅꯨ ꯐꯥꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯉꯥꯅꯨꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯁꯅꯥꯍꯜ ꯍꯣꯏꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯉꯥꯅꯨꯁꯤꯡꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯈꯣꯡꯂꯤꯗ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯪꯂꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯅꯤ ꯊꯝꯕꯥꯜꯅ ꯀꯔꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯃꯣꯏ ꯄꯥꯕꯣ ꯍꯨꯔꯥꯟꯕꯒ ꯆꯪꯂꯛꯂꯁꯨ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃꯨꯕꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯅ ꯈꯣꯡꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯕꯗꯨꯕꯨ ꯃꯣꯏ ꯃꯁꯦꯟ ꯆꯤꯛꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯍꯤꯡꯁꯤꯗꯕꯨ ꯀꯔꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯌꯦꯡꯒꯦꯁꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯔꯣ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯅ ꯇꯨꯝꯈꯤꯔꯝꯃꯤ ꯁꯅꯥꯍꯜꯅ ꯊꯝꯕꯥꯜ ꯅꯪꯅ ꯇꯨꯝꯃꯗ ꯈꯜꯂꯨꯀꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯈꯣꯡꯂꯤꯗꯀꯣ ꯇꯧꯔꯤꯁꯦ ꯃꯝꯕꯅꯁꯨ ꯀꯦꯟꯗꯜꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯁꯅꯥꯍꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯩ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯩ ꯁꯣꯝꯗ ꯆꯥꯎꯊꯣꯏꯗꯤ ꯉꯥꯅꯨ 3 ꯐꯥꯔꯒ ꯃꯅꯤꯡꯂꯣꯝꯗ ꯂꯧꯕꯨꯛꯇ ꯐꯥꯎꯊꯔꯒ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯅ ꯆꯠꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯀꯝꯗꯧꯏ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯧꯍꯟꯈ꯭ꯔꯦ ꯅꯆꯥ ꯅꯨꯄꯥꯗꯣ ꯂꯩꯔꯝꯂꯗꯤ ꯊꯣꯔꯛꯀꯗꯕꯅꯤꯁꯦ ꯑꯩꯁꯦ ꯏꯁꯣꯔꯅꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯍꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯗꯅ ꯇꯝꯂꯛꯂꯕ ꯖꯥꯠꯅꯤ ꯇꯥꯗ ꯁꯅꯥꯍꯜ ꯍꯌꯦꯡꯗꯤ ꯉꯥꯅꯨꯗꯣ ꯃꯁꯤꯡ ꯈꯔꯗꯤ ꯇꯥꯔꯝꯂꯅꯤ ꯁꯥꯎꯕ ꯌꯥꯗꯦꯍꯦ ꯅꯪꯅ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯕꯗ ꯌꯥꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯌꯥꯗꯕꯅꯤꯅ 3ꯗꯨꯝ ꯂꯦꯝꯅ ꯂꯧꯔꯦꯗꯅ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯁꯨ ꯇꯨꯝꯗꯕꯤꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯉꯥꯅꯨ 3 ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯗ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯉꯥꯅꯨꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯁꯅꯥꯍꯜꯗꯣ ꯃꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯉꯥꯅꯨ ꯂꯩꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤꯗꯤ 3ꯁꯦ ꯍꯦꯛꯇ ꯂꯧꯔꯛꯄꯅꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯊꯣꯔꯛꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯉꯥꯅꯨꯁꯤꯡꯗꯨꯅ ꯈꯣꯡꯕꯗꯨꯗ ꯍꯣ ꯃꯣꯏꯒꯤ ꯍꯨꯏ ꯑꯃꯨꯕꯤꯗꯣ ꯑꯗꯨꯁꯨ ꯈꯣꯡꯕꯗ ꯑꯩꯅ ꯊꯦꯝꯂꯒ ꯇꯨꯃꯤꯟꯅ ꯀꯤꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯕꯤꯗꯣ ꯊꯧꯔꯤ ꯑꯃꯅ ꯎꯈꯣꯡꯗ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯉꯥꯅꯨ ꯃꯀꯣꯟ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯉꯥꯅꯨꯁꯤꯡꯗꯣ ꯐꯥꯒꯦꯅ ꯇꯧꯕꯗꯨꯗ ꯉꯥꯅꯨꯁꯤꯡꯗꯨꯅ ꯑꯃꯨꯛ ꯈꯣꯡꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯗ ꯁꯅꯥꯍꯜꯗꯣ ꯍꯧꯒꯠꯂꯒ ꯊꯣꯔꯛꯀꯦ ꯇꯧꯕꯗꯨꯗ ꯃꯩ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯊꯣꯔꯛꯇ꯭ꯔꯦ
ꯏꯟꯗꯣꯟ ꯊꯝꯕꯥꯜꯁꯨ ꯍꯥꯏꯐꯦꯠ ꯉꯥꯡꯉꯝꯂꯒ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯇꯥꯗ ꯁꯅꯥꯍꯜꯁꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩꯗꯤ ꯉꯥꯅꯨꯁꯦ ꯐꯥꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯈꯣꯡꯆꯦꯠꯁꯤꯅ ꯂꯣꯏꯅ ꯀꯤꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯒ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝꯅ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯪꯗꯅ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯍꯦꯛꯇ ꯐꯥꯎꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯦ ꯁꯨꯗꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯍꯤꯡꯂꯅꯤ ꯈꯟꯗꯅ ꯃꯁꯤꯒꯤ ꯈꯟꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯦ ꯑꯩꯁꯨ ꯅꯪꯁꯦ ꯇꯔꯥꯏꯅꯒ ꯂꯧꯕ ꯅꯠꯇꯦꯅꯦ ꯑꯩꯒ ꯋꯥꯈꯜ ꯆꯥꯅꯕ ꯊꯤꯔꯛꯄꯗ ꯅꯪ ꯊꯦꯡꯅꯕꯗꯨꯗ ꯅꯪꯁꯦ ꯂꯧꯔꯤꯕꯅꯤꯅꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯥꯟꯅꯔꯦ ꯐꯔꯦꯁꯦ ꯉꯥꯅꯨꯁꯦ ꯀꯔꯤꯅꯅꯣ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯝꯂꯁꯤ ꯑꯗꯨꯒ ꯑꯃꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯔꯁꯤ ꯑꯅꯤ ꯑꯃꯗꯤ ꯌꯣꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯅꯕ ꯍꯣꯏ ꯑꯁ ꯁꯤꯃꯗꯤ ꯍꯥꯎꯔꯅꯤꯍꯦ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯁꯤꯅꯅꯦ ꯍꯦꯛꯇ ꯀꯨꯞꯂꯒ ꯊꯅꯝꯂꯁꯤ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤꯅꯦ ꯃꯁꯤ ꯂꯧꯔꯕꯅꯤꯅ ꯑꯩ ꯑꯍꯤꯡꯁꯦ ꯇꯨꯝꯕꯗꯤ ꯌꯥꯔꯅꯤ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯍꯨꯔꯥꯜꯍꯧꯗ꯭ꯔꯕ ꯆꯥꯛ ꯍꯦꯛꯇ ꯆꯪꯉꯨ ꯌꯥꯗꯦꯅꯦ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩꯁꯨꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯣꯊꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯒ ꯁꯅꯥꯍꯜ ꯑꯗꯨ ꯃꯅꯤꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯛꯏ ꯉꯥꯅꯨ 3 ꯋꯥꯠꯂꯝꯕꯗꯨꯗ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯁꯤꯗ ꯂꯥꯎ ꯍꯥꯏ ꯇꯥꯕ꯭ꯔꯥꯅꯦꯍꯦ ꯅꯪꯕꯣ ꯊꯝꯕꯥꯜꯁꯨ ꯇꯥꯔꯗꯨꯅ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯍꯅꯨ ꯊꯪꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯕꯗꯨꯗ ꯁꯣꯔ ꯑꯗꯣ ꯇꯠꯈ꯭ꯔꯕꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯎꯕꯗꯣ ꯐꯪꯂꯣꯏꯗꯣ ꯍꯥꯏ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯅꯪ ꯃꯇꯣꯏꯅꯔꯕ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯒ ꯁꯥꯎꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯀꯩꯗꯧꯕꯒꯦ ꯌꯦꯡꯉꯨ ꯉꯥꯅꯨꯁꯦ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯌꯨ 10 ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯅꯦ ꯊꯝꯕꯥꯜ ꯉꯥꯅꯨꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯉꯥꯅꯨ 3 ꯋꯥꯠꯂꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯉꯥꯅꯨꯁꯤꯗꯤ 3 ꯋꯥꯠꯂꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯠꯀꯅꯦꯕ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯕꯗꯤ ꯋꯥꯠꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯍꯥꯏꯕꯗ ꯇꯨꯝꯅꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯩꯕ ꯅꯠꯇ꯭ꯔꯕ ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯦꯡꯕ ꯌꯥꯗꯕ꯭ꯔോ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯃꯛ ꯌꯦꯡꯕꯗꯣ ꯀꯩꯗꯧꯕꯒꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯦꯡꯕ ꯌꯥꯗꯕ꯭ꯔோ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯗꯕ ꯀꯦꯟꯗꯜꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯒ ꯃꯝꯈ꯭ꯔꯕꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯆꯠꯇꯧꯔꯤꯒꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯩ ꯃꯝꯕꯗꯣ ꯑꯩ ꯌꯥꯎꯔꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯠꯇꯣ ꯉꯥꯟꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯃꯝꯕꯗꯣ ꯑꯩ ꯌꯥꯎꯔꯕꯗꯤ ꯉꯥꯟꯗꯧꯔꯤꯕ꯭ꯔꯥꯕ ꯃꯃꯥ ꯅꯪꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯁꯨꯝ ꯈꯨꯝꯂꯤꯕꯗꯣ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯈꯪꯅꯤꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯍꯟꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯈꯤꯕ ꯍꯦꯔꯥ ꯍꯨꯔꯥꯟꯕ ꯃꯤꯒꯤ ꯃꯄꯣꯠ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯃꯤ ꯈꯪꯅꯤꯗꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯁꯥꯟꯇ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯟꯇꯅ ꯁꯅꯥꯍꯜ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯌꯨꯛꯁꯤꯗ ꯂꯥꯛꯄꯗꯤ ꯇꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯉꯥꯅꯨ 10ꯃꯨꯛ ꯂꯣꯏꯕꯗꯣ ꯃꯗꯨꯗꯒꯤ 3 ꯍꯨꯈ꯭ꯔꯦ ꯇꯥꯗ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕꯁꯦ ꯑꯗꯨꯃꯛ ꯇꯧꯍꯜꯂꯒ ꯂꯩꯔꯗ꯭ꯔ ꯇꯥꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯟꯗꯛ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯨ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯂꯩꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠ ꯅꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯒꯤ ꯃꯤꯑꯣꯏ ꯈꯛꯀ ꯇꯧꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯋꯥ ꯇꯥꯟꯅꯔꯁꯤ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯊꯦꯡꯅ ꯃꯝꯅ ꯁꯣꯔꯣꯛ ꯁꯣꯌꯥ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯍꯨꯔꯥꯟꯕꯁꯦ ꯐꯥꯅꯕ ꯇꯧꯔꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯟꯅꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯂꯧꯁꯤꯡ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯤ
ꯁꯥꯟꯇꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜ ꯑꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯗ, ꯑꯗꯨꯝꯅ ꯇꯧꯕꯅ ꯌꯥꯝꯅ ꯐꯔꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯨꯅ ꯐꯥꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯍꯨꯔꯥꯟꯕꯗꯣ ꯍꯦꯛ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯊꯝꯂꯤꯕ ꯀꯥꯡꯖꯩ ꯑꯗꯨꯅ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯊꯒꯗꯕꯅꯤ ꯃꯥ꯫ ꯁꯅꯥꯍꯜ, ꯇꯞꯊꯈꯣ ꯇꯞꯊꯈꯣ, ꯉꯥꯏꯈꯣꯀꯣ, ꯐꯤꯡꯈꯤꯅꯨ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯪꯅ ꯍꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ ꯁꯅꯥꯍꯜ, ꯂꯩꯀꯥꯏꯁꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯥꯡꯗꯤ ꯂꯥꯏꯔꯗꯅ ꯅꯥꯄꯤ ꯃꯀꯥ ꯑꯃꯐꯥꯎ ꯊꯠꯇꯦ, ꯑꯗꯨꯒ ꯅꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯈ꯭ꯔꯦ ꯍꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅ? ꯁꯅꯥꯍꯜ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯃꯤꯁꯛꯀꯗꯤ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯎ꯫ ꯇꯥꯗ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯁꯤꯗ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯂꯩꯔꯕꯗꯤ ꯑꯩ ꯇꯥꯗ ꯍꯣꯏꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯆꯠꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯊꯤ ꯍꯨꯝꯂꯒ ꯐꯪꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯅꯕ ꯂꯩꯖꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯦꯟꯕ ꯇꯣꯝꯕ ꯑꯇꯩꯁꯨ ꯌꯥꯎꯔꯒ ꯍꯥꯏꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯇꯥꯗ, ꯑꯗꯨꯝꯅ ꯍꯥꯏꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯜꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯈꯔꯁꯤꯡ ꯑꯗꯨ ꯁꯥꯟꯇꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯁꯥꯟꯇꯅ, ꯏꯅꯥꯎꯁꯥ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯅꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯎ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯣ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯑꯍꯦꯟꯕꯅ, ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ, ꯅꯈꯣꯏ ꯃꯅꯤ, ꯇꯣꯝꯕ, ꯑꯍꯦꯟꯕ, ꯁꯅꯥꯍꯜ, ꯑꯇꯩꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ꯫ ꯅꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯀꯥꯏꯁꯤꯗ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯁꯥꯡꯕ ꯃꯤꯑꯣꯏ ꯀꯅꯥꯅꯣ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ? ꯃꯗꯨ ꯍꯥꯟꯅ ꯍꯥꯏꯌꯨ, ꯑꯗꯨꯒ ꯑꯩ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯍꯥꯏꯒꯦ꯫ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯃ, ꯑꯩꯒꯤ ꯆꯤꯡꯅꯕꯗꯤ ꯃꯣꯏꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯦ, ꯃꯁꯤ ꯑꯩꯗꯤ ꯆꯤꯡꯅꯖꯩ꯫ ꯃꯔꯝꯗꯤ ꯅꯍꯥꯟꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯒ ꯁꯣꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥ ꯇꯝꯂꯤꯉꯩ ꯅꯥꯀꯟꯗ ꯂꯩꯕ ꯉꯥ ꯑꯗꯨꯗ ꯂꯥꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯅ ꯁꯣꯝꯗ ꯐ꯭ꯔꯥꯝ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯁꯦ ꯃꯈꯨꯠ ꯃꯁꯥꯗꯤ ꯈꯔ ꯁꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯀꯔꯤꯕꯨ ꯁꯨꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕꯅꯣ? ꯅꯣꯡꯃꯇꯁꯨ ꯊꯕꯛ ꯑꯃ ꯁꯨꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯁꯤꯅ ꯌꯦꯟ ꯊꯣꯡꯉꯤꯒ, ꯉꯁꯤꯅ ꯉꯥ ꯊꯣꯡꯉꯦꯒ, ꯉꯁꯤꯅ ꯑꯗꯨ ꯊꯣꯡꯉꯦꯒꯅ ꯄꯥꯟ ꯗꯨꯀꯥꯟꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯇꯝꯈꯤꯕꯁꯤꯅ ꯑꯩꯗꯤ ꯃꯥꯃ ꯆꯥꯎꯊꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗ ꯆꯤꯡꯅꯕ ꯄꯣꯛꯆꯩ꯫ ꯐꯔꯦ, ꯑꯩꯅ ꯈꯜꯂꯝꯕꯒ ꯃꯅꯤ, ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯉꯁꯤ ꯑꯍꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯁꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯒ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯗꯣ ꯊꯣꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯅꯔꯒ ꯅꯈꯣꯏ ꯊꯣꯔꯛꯇꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯁꯥꯟꯇꯅ ꯋꯥꯔꯝ ꯈꯨꯗꯤꯡ ꯇꯥꯛꯇꯨꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯍꯨꯔꯥꯟꯕ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯉꯁꯤꯗꯤ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨ ꯃꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯈꯨꯔꯥ ꯁꯥꯟꯇꯗꯣ ꯃꯣꯏꯗꯒꯤ ꯍꯦꯛꯇ ꯆꯪꯂꯒ ꯍꯨꯔꯨꯔꯁꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯅꯣ ꯌꯦꯡꯉꯣ, ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯁꯥꯕ ꯌꯦꯡꯈꯣꯝꯗꯣ ꯑꯗꯨꯗꯒꯤ ꯐꯅꯦꯛꯇꯣ ꯀꯛꯊꯠꯂꯒ ꯄꯨꯔꯛꯂꯒꯦ꯫ ꯆꯥꯎꯊꯣꯏꯅ, ꯑꯗꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯤ ꯁꯥꯟꯇ ꯍꯣꯏꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯉꯩ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯨꯊꯔꯝꯃꯤ, ꯆꯥꯎꯕꯤꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯤ ꯉꯁꯤꯗꯤ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫